chicken leg piece. Leg piece 찍을게 와우, 짜증이 나와. Hi everyone. ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣꯕꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯗꯒꯤ ꯏꯄꯥꯝꯂꯣꯝꯗꯒꯤ ꯏꯆꯥꯁꯤꯡ ꯑꯃꯅ ꯌꯥꯝ ꯀꯨꯏꯅ ꯈꯟꯕꯤꯔꯛꯄ ꯃꯊꯦꯜꯅꯦꯕꯀꯣ ꯄꯥꯟ ꯏꯔꯣꯟꯕꯒ ꯌꯦꯟ ꯀꯪꯅ ꯉꯧꯕ ꯑꯃꯒ ꯆꯥꯕꯤꯔꯛꯑꯣꯅ ꯑꯗꯣ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯃꯊꯦꯜ ꯑꯣꯏꯌꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯔꯛꯑꯒꯦ ꯄꯥꯟꯁꯦ ꯏꯄꯥꯝꯗꯒꯤ ꯄꯤꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯒꯤ ꯄꯥꯟꯁꯤꯅ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯪꯒꯥꯝ ꯈꯨꯄꯥꯛ ꯆꯪꯁꯤ ꯀꯣꯠꯇꯣꯏꯅꯦ ꯑꯗꯨꯗꯤ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯇꯣꯠꯂꯒꯦ ꯐꯥꯔꯁ ꯕꯥꯏꯠ ꯄꯥꯟ ꯏꯔꯣꯟꯕ ꯈꯨꯍꯥꯎꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯀꯩꯊꯦꯜꯗ ꯂꯩꯔꯨꯕꯗ ꯁꯤꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎꯁꯦ ꯐꯪꯗꯦ ꯍꯥꯏꯕ ꯄꯥꯟꯁꯦ chicken leg piece 찍을게 와우, 잘 나와. ꯄꯥꯟ ꯏꯔꯣꯟꯕ ꯑꯦꯛꯁꯇ꯭ꯔꯥꯁꯨ ꯂꯩꯔꯤꯀꯣ ꯁꯤꯗ ꯄꯥꯟ ꯏꯔꯣꯟꯕꯅꯤꯅ ꯈꯨꯠꯇ ꯈꯔ ꯅꯞꯄꯛꯀꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯈꯨꯍꯥꯎ ꯆꯥꯗꯉꯩ ꯍꯥꯎꯋꯦ ꯄꯥꯟ ꯏꯔꯣꯟꯕꯗ ꯍꯪꯒꯥꯝ ꯀꯣꯠꯄꯁꯦ ꯌꯥꯝ ꯆꯥꯟꯅꯩꯌꯦꯕ ꯂꯥꯁꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯇꯝꯅꯤꯅ ꯂꯣꯏ ꯁꯦꯒꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯂꯥꯇꯣꯟ ꯃꯆꯥ ꯑꯅꯤ ꯂꯣꯟꯁꯤꯟꯅꯕꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯕ ꯀꯩ ꯈꯨꯍꯥꯎꯅꯣ ꯁꯤꯕꯣ
ꯌꯦꯟ ꯃꯈꯣꯡ 하오해 진짜 하오해 ꯄꯥꯟ ꯏꯔꯣꯝꯕ ꯍꯥꯎꯃꯟꯈꯤꯗꯅ ꯌꯦꯟꯒꯁꯦ ꯀꯌꯥ ꯆꯥꯕꯤꯗ꯭ꯔꯦ ꯍꯥꯎꯋꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯁꯦꯡꯕꯒꯤ ꯌꯥꯝꯅ ꯄꯥꯟ ꯏꯔꯣꯝꯕ ꯈꯨꯍꯥꯎꯁꯦ ꯂꯩꯇ꯭ꯔꯦ 이러면서 하면되나 싸움 하팔리네 나가디 무방 ꯇꯧꯕꯗ ꯆꯥꯛꯁꯦ ꯑꯗꯨꯝ ꯈꯔ ꯂꯦꯝꯕꯅꯦꯕ ꯁꯤꯗꯤ ꯄꯥꯟ ꯏꯔꯣꯝꯕꯗ ꯍꯥꯎꯃꯟꯈꯤꯗꯅ ꯑꯃꯨꯛ ꯍꯥꯞꯍꯜꯂꯤꯅꯦ ꯍꯥꯏꯕ ꯍꯥꯏꯒꯨꯝꯗꯅ ꯍꯥꯎꯋꯦ ꯆꯟꯅꯅ ꯈꯜꯂꯛꯄ ꯃꯊꯦꯜꯁꯦ ꯅꯣꯡ ꯇꯥꯕ ꯍꯧꯔꯦ ꯅꯣꯡ ꯀꯟꯈꯠꯂꯛꯑꯦ
ꯃꯌꯥꯝ ꯆꯥꯕꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯧꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ